Channel asibu nongna yengbiriba mipung khudimakna like, subscribe amasung share tawsenbiduna miyamgi seba mipung phana tawbugi tajapibi. Aigi ming Ngangom Biswajati Amalgam and Institute of Performing Arts hariba 2018 da linkha chakriba institute asigi dance instructor oina leijabani aina housing performing arts tagi masters loiraba matungda research tawjari asigumlaba art form asidagi aikoina aikoigi society asida lairiba amotpa daidi mangakpa yaba aikoigi akiba fibam da lairiba samaj asibu karamana chumthokani haiba matamda one and only art kala hariba sina aikoi masel se ama toina punchimba ngami loinana chinjak ta khangde aikoigi sajali chata khangde fataba lambi da sakhi gadaba adu aikoigi kala aikoigi art asigi matengna aikoina afaba lambi da amuk pushinba ngami hana aina tamjarai plus aigi personal experience ki matungina haijabani maramaduna aigi ikha tabada hawrakliba mayam singa asibusu hariba lambi asida kala gi lambi asida gi aikoina amata oina plus achumba afaba lambi da chatminasi haibagi pandamda masigi workshop asi sinja ki bani ngasi no mitareni shuduna workshop asi mapung fare aduga si haiga tagachale nangla kunjara di mana main ini Tareni chumna chatharakliba aikoigi Manipuri traditional dance ki workshop ki aroiba tare suba numera duni aina ahabada sigi workshop se hogibagi maramdi aikoina culture ki through dagi aikoina aikoigi kunai asda lairiba aikoi chilina mayam puna amata oina punba ngambagi lambi ama oina ya oibe yagadra haibagi pandamda aikoina masigi workshop ase singi bani tasengna makki aina khanjaramba estimate aina khanjaramba chang adudagi yamna hena aikoigi ichal singna daidi inau sing da aina khwai harau jari se aikoigi nene sing ingomcha itaima iche sing makoi myam punna punbire haraga ayamba masingda ko more than 150 people na akoina sigaisiga pulla kanda akoigi workshop ase tasengna mapung fa ba haibado oidana ngasi se tare suba numit aduni aduga ngasi gi tare suba numit ase loiraba matungda akoina numit nini ka gap thamde hairaga lagliba yumsa kaisa numit that 24 of this month koigi yumsa kaisa numit asida akoina tamjarakliba numit taret ni asida tamjakiba nainakiba mayam adu mayamgi mamangda oina mando baina khangnariba kunaugi ngasi overbridge ki makhada hek makhada lairiba oina mando basigi asimaktada akoina aroiba final akoigi pongba haitare adudo mayamgi mamando kudol tamjagani mayam puna magna akoigi inatpu amata oina thawat minasi amata oina yokhat minasi maramaduna mayam puna magna lakiduna akoigi yumsa kaisa numita pangtok kadawriba final akoigi ucha kadawriba si angang singgi oiba leisabi pathang singgi oiba maugi oiba apunbagi oiba akoigi final show sibu bideng kaminasi haduna mayam puna okta nolupna ningsing jari amadi hani saruk yabiba puna mapu si haraga losinda Channel asibu nongna yengbiriba mipung khudimakna like, subscribe amasung share tawsenbiduna miyamgi seba mapung phana tawbangamnabugi tanjadu pibi.
हंदकी अखोई वर्कशॉप असी नुमित तरेनी की ओइना सिंजखिबनी अखोइना नुमित तरुकनी सुरबा नत्रगा तरेनी सुबा ngasi फावबदा मयामना एनक्वायरी मयाम अमा तौबिरई मदुगी दमक्तसु मयाम पुनमपु हानिहाय लेतना थागचरी हंदकी तरेनी की ओइबा वर्कशॉप असिदा याहोबा नंगहौदबा लेट होना थेंगना इन्फॉर्मेशन फंगबदबगिनी नत्रगा अखोई अयोमसे पाव फानदबदगिनी अमा बोरसो अमा बोरबसु अदुमाइना इन्फॉर्मेशन फंगहौदबदगी अखोई हंदकी वर्कशॉप असिदा याहोदबा मयाम पुनम मतुंगदा लाकदबा वर्कशॉप सिंगदा सुंगसोय सोयदना सरुक यामिनासी हाइजरी अदुगा हौजिक हौजिकी ओइना मसिगी तरेनी सुबा वर्कशॉप असिगी फाइनल शो सि उलबा मतुंगदा थिएटर की ओइबा वर्कशॉप अमा सिंजगे हाना थोरांजरी हौजिक हौजिक मदुगी ओइबा मरु कई हानी मयेक शेंगबा अखोई इन्फॉर्मेशन दो हौजिक हाइजबा ngमजरोय मरम अदुना डिटेल की दमकता 9365178801 9365178801 हारिबा सिदा कांटेक्ट तौबिरक्तुना मखा तारकदौरिबा वर्कशॉप हाइबदी अखोई की मथंग मथंगी लखोचगदौरिबा क्लासिंग असिबु सरुक यामिनासी हाना मयाम पुनमक हाइजरी ठीक है।